ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯋꯥꯔꯤ ꯂꯛꯇꯒꯤ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯈꯪꯒꯠꯆꯗꯨꯅ ꯃꯌꯥꯝꯅ ꯈꯨꯗꯣꯟ ꯇꯝꯖꯅꯕ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯋꯥꯔꯒꯁꯨ ꯃꯤꯅ ꯍꯦꯛꯇ ꯍꯔꯥꯎꯕꯤ, ꯅꯨꯡꯉꯥꯏꯔꯒꯁꯨ ꯀꯜꯂꯛꯄ ꯃꯁꯤꯡ ꯌꯥꯝ ꯊꯣꯔꯛꯏ꯫ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯆꯥ ꯑꯃꯅꯤ ꯃꯇꯨꯡꯒꯤꯗꯃꯛ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯣꯀꯦꯟꯗ꯭ꯔꯣ ꯀꯧꯖꯩ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯉꯁꯤ ꯉꯔꯥꯡ ꯇꯃꯛ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯐꯅ ꯀꯨꯏꯁꯜꯂꯛꯑꯦ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯃꯥꯗ ꯑꯃꯨꯛ ꯇꯝ ꯃꯄꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝ꯫ ꯕꯕꯥ ꯑꯩ ꯃꯪꯗ ꯀꯤꯕ ꯌꯥꯝꯅ ꯎꯏꯌꯦ꯫ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯃ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯀꯤꯖꯔꯦ ꯍꯥꯏꯗꯅ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯗ ꯍꯥꯏꯖꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯃꯅꯤ ꯃꯇꯨꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯃꯥꯒꯤ ꯋꯥꯕꯨ ꯍꯥꯏꯗꯅ ꯊꯕꯛꯅꯒ ꯆꯤꯟꯕꯒ ꯃꯃꯥꯒ ꯑꯩꯒꯅ ꯏꯆꯥꯒꯤ ꯋꯥꯐꯝꯕꯨ ꯀꯌꯥ ꯂꯨꯝꯅ ꯂꯧꯕꯤꯔꯝꯗꯦ꯫ ꯃꯃꯥꯒ ꯑꯩꯒꯅꯁꯨ ꯏꯆꯥ ꯃꯅꯤ ꯃꯇꯨꯡꯗ ꯕꯕꯥ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯀꯤꯔꯤꯕꯗꯤ? ꯑꯍꯤꯡ ꯇꯨꯝꯃꯝꯗꯥꯏ ꯐꯣꯟ ꯌꯦꯡꯉꯒ ꯇꯨꯝꯒꯅꯨ꯫ ꯅꯪꯅ ꯐꯣꯟ ꯑꯗꯨꯗ ꯑꯀꯤꯕ ꯈꯔ ꯎꯔꯨꯔꯒ ꯑꯍꯤꯡ ꯇꯨꯝꯁꯟꯕꯗꯨꯗ ꯅꯪꯒꯤ ꯃꯪꯗ ꯎꯕ ꯑꯣꯏꯔꯤꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯇꯨꯝꯃꯝꯗꯥꯏ ꯐꯣꯟ ꯌꯦꯡꯉꯒ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯃꯄꯥ ꯑꯩꯅ ꯐꯣꯟ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕꯗꯒꯤ ꯉꯇꯥꯅ ꯃꯥꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯟ ꯇꯥꯁꯜꯂꯝꯃꯕ ꯃꯇꯨꯡ ꯏꯆꯥꯒꯤ ꯅꯥꯛꯇ ꯇꯨꯝꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯟꯔꯣꯝꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯣꯏꯖꯔꯤꯕ ꯍꯨꯏ ꯑꯁꯤ ꯀꯞꯄꯒ ꯈꯣꯡꯕꯒ ꯃꯃꯥꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯨꯏꯁꯤ ꯌꯥꯝꯅ ꯀꯞꯄꯤ, ꯍꯨꯔꯥꯟꯕꯒ ꯆꯪꯉꯤꯕꯖꯥꯔꯅꯤ, ꯒꯦꯠꯁꯤꯁꯨ ꯈꯔ ꯐꯕ ꯑꯃꯇ ꯄꯥꯟꯒꯦ ꯈꯟꯕꯅꯤ꯫ ꯊꯕꯛꯅ ꯍꯦꯛ ꯃꯌꯥꯗꯤ ꯑꯩꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯅꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯊꯣꯛꯎꯔꯅꯨ, ꯄꯨꯡ 10 ꯇꯥꯕꯗ ꯉꯥꯏꯔꯤ, ꯍꯧꯖꯤꯛ ꯍꯨꯔꯥꯟꯕ ꯆꯪꯉꯛꯀꯗꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ, ꯍꯨꯏ ꯃꯁꯦꯟ ꯆꯤꯛꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯦ ꯈꯔꯕꯨ ꯉꯜꯂꯤ꯫ ꯃꯅꯤꯡꯒꯤ ꯇꯥꯃꯣ ꯀꯦꯁꯨꯍꯣꯏꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯇꯣꯛꯑꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯇꯨꯝꯅ ꯍꯤꯞꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯃꯇꯝ ꯅꯠꯇꯦ꯫ ꯃꯄꯥꯟꯗꯒ ꯊꯣꯛꯎꯔꯅꯨ, ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯇꯧꯔꯤꯉꯩ ꯉꯟꯅ ꯇꯨꯝꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥꯁꯤ ꯃꯃꯪ ꯑꯗꯨꯗ ꯆꯣꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯅꯪ ꯆꯪꯉꯛꯀꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯆꯪꯉꯤꯕꯗꯤ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯁꯤ ꯃꯃꯪꯗ ꯆꯣꯔꯣꯟ ꯑꯣꯏꯅ ꯋꯥ ꯉꯥꯡꯉꯛꯈꯤ꯫ ꯏꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯃꯃꯪꯗ ꯆꯣꯔꯣꯟ ꯍꯦꯛ ꯂꯣꯜꯂꯛꯄꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤ ꯃꯤ ꯑꯃꯅ ꯒꯤꯠ ꯒꯤꯠ ꯅꯝꯃꯛꯄꯗꯧꯅ ꯊꯣꯡ ꯑꯁꯤ ꯃꯈꯣꯟ ꯊꯣꯔꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯞꯄꯝꯕ ꯍꯨꯏ ꯑꯗꯨꯁꯨ ꯍꯟꯗꯛꯇꯤ ꯅꯪꯅ ꯌꯨꯝꯂꯣꯝꯗ ꯑꯣꯜꯂꯒ ꯀꯞꯄꯗꯧꯅ ꯅꯪꯅ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯗꯤ? ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯃꯪꯗ ꯆꯣꯔꯣꯟ ꯂꯣꯟꯕꯁꯤ ꯂꯦꯞꯇ꯭ꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯒ꯭ꯌꯥꯟ ꯇꯥꯔꯨꯁꯤ ꯏꯃꯥꯅ ꯍꯧꯗꯣꯛꯏꯕꯁꯤꯗ꯫ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯅ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯋꯥꯏ ꯃꯃꯥꯡ ꯊꯣꯡꯗ ꯒꯤꯠ ꯒꯤꯠ ꯅꯝꯃꯛꯑꯝꯕꯗꯨ ꯊꯣꯡꯅꯥꯎꯁꯤꯡꯗ ꯑꯃꯨꯛ ꯅꯝꯃꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯈꯨꯠꯆꯥꯕꯤ ꯈꯨꯠꯂꯥꯏ ꯑꯃ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯁꯥ ꯁꯦꯝꯅꯕ ꯊꯥꯡ ꯑꯃ ꯏꯈꯨꯠꯁꯤꯅ ꯄꯥꯏꯔꯒ ꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯑꯩꯁꯦ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯥꯒ ꯐꯃꯨꯡꯗ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯔꯛꯑꯝꯕꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯃꯄꯥꯟꯒꯤ ꯃꯩ ꯑꯗꯨ ꯊꯥꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨ ꯏꯃꯨꯡꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯆꯩ ꯉꯥꯡꯕ ꯇꯧꯔꯕꯁꯨ ꯎꯄꯨ ꯃꯈꯥꯗ ꯃꯁꯥꯗꯨ ꯀꯤꯅ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯑꯩꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏꯐꯦꯠꯇꯪ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯑꯩꯅ ꯄꯣꯠ ꯆꯩ ꯈꯔ ꯊꯝꯅꯕ ꯁꯥꯔꯤꯕ ꯌꯨꯝ ꯁꯪꯇꯞ ꯑꯗꯣꯝꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯒꯣꯡ ꯒꯣꯡ ꯃꯈꯥꯗ ꯑꯣꯟꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯏꯃꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯀꯥꯡꯈꯟ ꯃꯊꯛꯇ ꯃꯃꯤꯠꯇꯨꯅ ꯀꯨꯌꯦꯡ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯕꯕꯥ ꯏꯃꯥ ꯑꯩ ꯀꯤꯖꯩ ꯀꯤꯖꯩ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤ ꯄꯥꯈꯠ ꯄꯥꯈꯠ ꯀꯞꯄꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯁꯥꯗꯨ ꯃꯩ ꯌꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯞꯅ ꯀꯞꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯏꯆꯥꯅꯨꯄꯥ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
Dada handak marak yum asida tauriba mong matausi karino. Makoy da pigay ka pitokro hayraki. Ay namok kay dawagi pido ino mo igide yon biyaba yolaga loyra kansida. Laikidra bay nang nupaging kon sarugsi. Amok piyo yon ge hayri sibuk kanani yadurige. Hayang wayada laikibay nang nupagi masasing aduna. Mapam masida mapagi horakpam tirakduna. Sida laigi laabadi makoy gi sarukso yon thogum taw. Angang sing aduna ko si panadi haynararoy. Aduna idi pibang amoy makoy na imong asida. Lai thazalakela miya pataba thazalakera. Punamak ay naloy na mayok na gani haydana. Ay na iginupida hayrami. Daseng mada iginupigay ga sanariba wari siya tay karisunate. O di imong asida pataba laitin thazali ibasi. Ay gi iyamba ahan nani. Ay gi iyamba ahan si laitin ga yamna samnay. Masasu yaman na maram moirga imong manong silang ba konarak tabadagi. Laikidrabay gi inaong lupa tumbaging kon sarugsi. Makoy na piro laurga ay di sarkagi tabak masa masutawi. Isa supi aduna ay di yam na nungayli. Makoy di wari hayda na ingon da inaong nupa tumbagi. Inkon saruga si piyo yadi hayda na sawri ba ni. Aduga inaong nupagi inkon patasina. Ay na mataw karam na pahiwgi haybada. Matamamada imana layringay ingon da posa kasi seksyon na sinabiran ba ni. Maduna imana ingon da sinabiran ba da gay na paysaho ba ni. Matamamada ibuhek pupibay pa si maibo irami hay. Babana laikidraba matong nong mayuma si matamaduda. Ako'y po na layminaringay. Ising niyam na saukiba numit ama yawki. Ay sumatamaduda nupi tidri ay giiyambadi. Matamaduda nupi tidri masama su yawkre. Ising charok pa sida imong asida su turien kaibadagi. Ising hayjalak pa sida ikang kangawda na babana matamamada. Sizin naramba laitin gi maramda kum na ido na tanamba. Ugi upu masama kag mapamarang kangdana. Imong asida tawkalaki. Madugi posado ay giyamba na babagi ni masidi haydana. Mana seksyon na tamjan kibani. Kona ko siya yung tungan-tungan na laynarakan iyamba sina. Babagi upu masado hangtuwaga. Tayo na baba na lay sana rin magimong matawpumba. Madudagi tamaga laitin gayam na samna ba hauraki. Dasing na harabada yung tangnabada layba ang masama su. Dada na lay sana ba tangkwalak pada. Ukriya sida ang doon na iroy balak pada. Ukri mapaladay da lay do matipo nga galayrambadagi. Ang do irang na doon na taway lanki. Masimiyam na di kang bawapam na tiya ko imong tanak kang bawani. Matawado da imani yamba sida yam na sayrami. Nang pabong sumatamado da ngang nasak na bayaramde. Imana tawagano hayrapaw hanjan-hanjan. Yung masida laitin sana salakpadagi. Ako'y siya kiya kang maragtalela ni. Ado hagjing nang namong napagi mahus silaga nang natawri ba tabagsi. Masi ima kaya pamde. Masigo matabag na kaydong nung day mong manong nungayay panapan bayaroy. Ado na karay na pa na tanabo upudo imate pirao. Ay turienda lang tagigay haydana. Imana iyamba sila yam na say ngang batawrami. Matang karadi dada sa imana ngang badagilepami. Adugo upu masado sumina kang uroy daba mapumamadalo sa lagat tamki. Imalay kidraba matong iyamba na muklay sana ba do hauraki. Inaong nupato manalay kidraba matong maginupina. Masa purga sida laytaba makay mapamdahan kibagi maramsu. Karigumbay mong asida aruan ba wariso karalay. Madudi atay karisunate iyamba na laitin sana salakpadagi inaong nupidusu. Ay naraktabadagi masasang purga mapamdahan kibani. Matamdo daytay maday na iyamba na tawri ba tabag sa tingu tawan gano. Kona ako'y apabo oyro ay hayro ba matamdasu. Itay masumangay maginupa na tawri ba taba sida. Mateng yam na pangsan bagi mong mataw may na uba pangki. Matamado da yambas na may bakya samnaraga. Mapungpa na laitin sana ba higalak pa matamasida su. Isagi yuming kolas dagi hentorok tanamigi yuming konda pao. Kari-kari naman at hazalo ba dagi aki kang nang bakya masutok rabani. Imtang na ba da layba halama su numisap yung manong tinpo bobda. Masaging kola do da ngayakin sang napi tari ba do yung basang mo ba da. Inkon mayaya do da musok mo ba wangdang wang ba malepam ba ting naru ba dagi. Hala do su pakat ki ba dagi. Matam kura naramaga masado ikan ka na dumlay kide. Miso to pa may yengo ba da mapamas da lay sana ba mi layre kangak padagi. Mayam na su yaman na lay sana raga tuwan ba ngakta ni sing naraki. Matamado da mi na sumasi yam na nung siramde. Awa ba taki ba imong manung gimiyo sing aduna su. Iyam ba sida sap kaya matawrami. Maduna bo masano piya masupi ngay dagi lay kidre. Mataw kaya sida giniman huktik yung masida ole ibasi. Wari pong mahujiti ay ginupida so ay nakangalami. Maduna ay ginupina din kon patado iyamba da pitokro. Ay ngay naong nupagi masasing aduna laga lagi hayraga su.
ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯜꯂꯛꯈꯤ꯫ ꯑꯩꯅꯗꯤ ꯋꯥꯐꯝ ꯑꯗꯨ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯌꯦꯡꯊꯣꯛꯎꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯁꯤ ꯏꯆꯥꯅꯨꯄꯥ ꯄꯨꯔꯒ ꯃꯈꯣꯏꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥ ꯃꯃꯥꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯟꯅꯔꯨꯅꯨ ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯈꯟꯅꯔꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯈꯛꯁꯨ ꯉꯥꯏꯔꯦ, ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯤ꯫ ꯃꯤꯑꯣꯏꯕꯁꯦ ꯂꯩꯇꯕꯅ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯄꯨꯛ ꯐꯠꯇꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯔꯦ ꯑꯗꯣ ꯀꯔꯥꯏꯋꯥꯏꯗꯅꯣ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯨ ꯍꯪꯉꯝꯃꯤ꯫ ꯏꯅꯦꯝꯄꯣꯛꯅ ꯑꯃꯨꯛ ꯅꯛꯏꯗ ꯁꯥꯏꯗꯒꯤꯅꯤ, ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦ ꯂꯝꯄꯥꯛꯁꯦ ꯐꯥꯎꯖꯜꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯦꯛ ꯎꯕꯗ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤ ꯏꯁꯣꯔ ꯂꯩꯔꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯀꯥꯍꯜꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯁꯦ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯌꯥꯝꯒꯤ ꯐꯝꯐꯝ ꯑꯃ ꯂꯩ, ꯃꯗꯨꯗ ꯑꯣꯏꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯄꯣꯛꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯤ ꯑꯇꯩ ꯌꯦꯡꯕ ꯂꯣꯏꯔꯒ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯀꯥꯍꯟꯗ꯭ꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯁꯤ ꯃꯤꯒꯤ ꯃꯍꯩ ꯄꯣꯠꯁꯦ ꯃꯁꯥꯗ ꯃꯤꯒꯤ ꯃꯤꯅꯝ ꯁꯥꯅꯝꯕ ꯑꯐꯠꯇꯕ ꯄꯣꯠ ꯈꯔ ꯌꯥꯎꯕ ꯎꯏ꯫ ꯑꯩꯒꯤꯁꯤꯗ ꯃꯥꯅ ꯍꯦꯛ ꯀꯥꯔꯛꯄꯗ ꯃꯁꯥꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕꯁꯤꯗꯤ ꯑꯐꯠꯇꯕ ꯄꯣꯠꯅꯤ꯫ ꯏꯁꯣꯔ ꯑꯁꯤꯒ ꯆꯤꯡꯊꯦꯡꯅꯔꯛꯄꯗ ꯑꯍꯟ ꯑꯣꯏꯔꯒꯗꯤ ꯐꯕ, ꯑꯉꯥꯡꯅꯤꯅ ꯃꯁꯥ ꯁꯣꯛꯀꯅꯤ ꯇꯧꯕꯅꯤ꯫ ꯐꯔꯦ ꯑꯗꯣ ꯅꯈꯣꯏꯅ ꯂꯥꯛꯏꯁꯤ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯅꯨꯄꯥꯅꯤꯅ ꯀꯌꯥ ꯋꯥ ꯉꯥꯡꯉꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯅꯦꯝꯄꯣꯛꯀꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯃꯥꯏꯕꯤ ꯌꯨꯝꯒꯤ ꯀꯩꯀꯩ ꯎꯒꯦ ꯍꯥꯏꯗꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯈꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯦꯟꯖꯣꯏ ꯈꯔ ꯂꯩꯃꯥꯡꯗ ꯍꯨꯜꯂꯒ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯕ ꯂꯥꯏꯃꯤꯠ ꯌꯦꯡꯕ ꯍꯧꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯨꯡ ꯑꯗꯨꯗ ꯅꯈꯣꯏ ꯏ ꯃꯔꯤ ꯑꯃꯅ ꯐꯠꯇꯕ ꯇꯧꯁꯟꯕꯤꯔꯒ ꯂꯩꯔꯦ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥ ꯌꯥꯝꯅ ꯇꯝꯅꯔꯝꯒꯅꯤ꯫ ꯍꯨꯏꯁꯨ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯑꯝꯒꯅꯤ꯫ ꯃꯗꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯠꯇꯕ ꯂꯥꯏꯗꯨ ꯍꯨꯏꯗꯨꯅ ꯎꯕꯒꯤꯅꯤ꯫ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯜꯂꯦ ꯏꯃꯨꯡꯗ ꯐꯠꯇꯕ ꯂꯩꯔꯦ꯫ ꯃꯁꯤꯅꯤ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯃꯥ ꯃꯥꯏꯕꯤ, ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯃꯪꯗ ꯃꯥꯅ ꯀꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝ ꯎꯔꯒꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯃꯤꯁꯦ ꯃꯈꯣꯏꯅ ꯀꯧꯁꯟꯗꯨꯅ ꯁꯥꯟꯅꯕꯤ ꯂꯩꯔꯦ꯫ ꯐꯔꯦꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯇꯧꯔꯁꯤ, ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯌꯦꯡꯈꯣ, ꯑꯩꯒꯤꯁꯤꯗ ꯐꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯇꯥꯟꯅꯔꯨꯁꯣ ꯍꯥꯏꯗꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯃꯁꯥꯁꯦ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄꯤꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯁꯨ ꯈꯣꯏꯔꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯃꯪꯗ ꯍꯦꯛ ꯍꯦꯛ ꯀꯞꯄꯛꯄ, ꯀꯤ ꯍꯥꯏꯔꯝꯕ ꯀꯌꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯈꯪꯉꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯔꯕ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯈꯣꯏꯁꯨ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯈꯣꯏꯗ ꯊꯥꯔꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯈꯔ ꯃꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯟꯈ꯭ꯔꯀꯥꯟ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯑꯗꯨꯝ ꯊꯦꯡꯉꯝꯃꯤ꯫ ꯑꯩꯁꯨ ꯊꯛꯄꯤ ꯆꯥꯕꯤ ꯈꯔ ꯌꯥꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯇꯤꯚꯤ ꯀꯥꯗ ꯑꯩꯁꯦ ꯇꯤꯚꯤ ꯌꯦꯡꯅ ꯌꯦꯡꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯏꯈꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯟ ꯇꯥꯁꯜꯂꯒ ꯑꯃꯥꯡꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯉꯤꯉꯩ ꯏꯌꯥꯝꯕꯒ ꯇꯥꯏꯅꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯈꯣꯏꯔꯣꯝꯗ ꯁꯨꯝ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯃ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯐꯦꯠ ꯃꯄꯥ ꯆꯥꯅꯅ ꯌꯦꯡꯊꯣꯛꯎꯕꯗ ꯎꯔꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯜꯂꯤꯕꯁꯤꯁꯨ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯗ ꯃꯤ ꯈꯔ ꯂꯥꯛꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯕ ꯑꯣꯏꯔꯤꯅꯤ ꯈꯟꯅ ꯃꯥꯁꯨ ꯄꯨꯡꯅꯒ ꯊꯦꯡꯖꯜꯂꯛꯄꯒ ꯌꯥꯝꯈ꯭ꯔꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯐꯦꯡꯕ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯎꯆꯤꯟꯅꯥꯆꯤꯟ ꯆꯥꯔꯝ ꯊꯛꯑꯝꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯂꯣꯏꯔꯛꯄꯒ ꯃꯥꯅ ꯃꯇꯨꯡ ꯁꯠꯂꯥꯎꯅ ꯍꯦꯛ ꯑꯣꯟꯊꯣꯛꯎꯕꯗ ꯃꯅꯤꯡ ꯊꯣꯡ ꯃꯄꯥꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯣꯛꯈꯤꯕꯗꯒꯤ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯃꯥꯁꯨ ꯂꯥꯎꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯑꯩ ꯇꯥꯅꯕ ꯃꯅꯤꯡꯗꯒꯤ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯤꯚꯤ ꯊꯥꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯏꯕꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯅꯤꯡꯊꯣꯡ ꯃꯄꯥꯗ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯃꯨꯛ ꯃꯅꯨꯡꯗ ꯒꯣꯡ ꯆꯦꯟꯁꯜꯂꯛꯄꯗ ꯅꯨꯄꯤꯗꯨ ꯏꯆꯥꯅꯨꯄꯥꯒꯤ ꯐꯃꯥꯡꯗ ꯂꯦꯞꯄꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯏꯃꯨꯡꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫
ꯑꯩꯁꯨ ꯇꯨꯝꯃꯝꯕꯗꯒꯤ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯅꯨꯃꯤꯠꯇꯣ ꯉꯛꯄꯅꯤ ꯑꯗꯨ ꯀꯟꯅ ꯃꯃꯥꯗꯨꯅ ꯂꯥꯎꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯃꯤꯁꯨ ꯂꯥꯛꯑꯒꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯅꯪꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯝꯃꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯃꯃꯥꯏ ꯃꯄꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯈꯤꯛꯆꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯑꯃꯨꯛ ꯅꯣꯝꯃꯒ ꯃꯃꯤꯡ ꯀꯧꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯀꯥꯡꯈꯟ ꯍꯥꯏꯗꯣꯛꯑꯒ ꯏꯕꯨꯡꯉꯣ ꯅꯪ ꯇꯨꯝꯃꯤꯔꯣ ꯍꯥꯏꯗꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯌꯦꯡꯉꯨꯕꯗ ꯏꯆꯥꯅꯨꯄꯥꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯛꯈꯤ꯫ ꯀꯣꯟꯅ ꯏꯆꯥꯅꯨꯄꯥꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯕꯕꯥ ꯃꯃꯥꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯋꯥ ꯍꯦꯛ ꯉꯥꯡꯉꯛꯄꯗ ꯃꯃꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯕꯗꯨ ꯃꯁꯥꯗꯣ ꯈꯔ ꯂꯦꯡ ꯑꯣꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯏ ꯍꯥꯏꯗꯅ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯆꯥꯅꯨꯄꯥꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯕꯣ? ꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯒ꯭ꯌꯥꯟꯕꯨꯗꯤ ꯂꯥꯛꯑꯦ, ꯑꯗꯣ ꯀꯩ ꯃꯇꯧꯅꯣ ꯑꯩꯅ ꯉꯁꯤ ꯎꯈ꯭ꯔꯤꯕꯁꯤꯡꯗꯨꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯏꯁꯥꯁꯦ, ꯑꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ, ꯏꯁꯥꯁꯤꯁꯨ ꯏꯂꯨꯝ ꯂꯨꯝꯁꯟꯕꯒꯨꯝ ꯇꯧꯏ꯫ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯌꯨꯀꯣ ꯆꯠꯈꯤꯅꯨꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯩꯔꯤꯌꯦ, ꯑꯥꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯩꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯈꯣꯏꯁꯨ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯑꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯔꯣꯝꯒꯤ ꯃꯄꯥ ꯃꯃꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯃꯅꯤꯡꯗ ꯑꯩꯅ ꯀꯣꯟꯌꯥꯝ ꯑꯃ ꯐꯦꯡꯕ ꯂꯣꯏꯔꯛꯄꯗ ꯃꯅꯤꯡꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯛꯇꯨꯁꯨ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯁꯛꯐꯝꯗꯧꯅ ꯇꯧꯏ꯫ ꯀꯣꯟꯅ ꯑꯩꯅ ꯃꯄꯥꯟꯗꯒꯤ ꯗꯗꯥ ꯇꯥꯅꯕ ꯁꯨꯝ ꯀꯧꯕꯗꯨꯗ ꯏꯃꯨꯡꯗ ꯁꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯄꯗ ꯏꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡ ꯃꯃꯥꯡꯁꯤꯗ ꯃꯁꯥꯗꯨ ꯆꯞ ꯌꯨꯡꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯦꯞꯄꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗ ꯇꯝꯃꯛꯏ꯫ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯏꯅꯦꯝꯄꯣꯛꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯃꯀꯣꯛ ꯉꯥꯎꯔꯤꯕ ꯑꯣꯅꯤꯡꯕ ꯄꯣꯛꯏꯕꯗꯨ ꯂꯥꯏ ꯑꯐꯠꯇꯕꯗꯨ ꯊꯦꯡꯅꯔꯨꯕꯒꯤꯅꯤ꯫ ꯃꯁꯥ ꯃꯅꯨꯡꯗ ꯐꯥꯎ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯌꯦꯡꯗꯣ ꯑꯩꯒꯤꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯎ, ꯑꯩ ꯌꯦꯡꯕꯤꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯍꯌꯦꯡ ꯐꯥꯎꯗꯤ ꯉꯥꯏꯔꯣ, ꯑꯗꯨꯒ ꯑꯩꯒ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟ ꯃꯇꯝꯁꯤꯗ ꯏꯃꯨꯡꯁꯤꯗ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯉꯥꯒꯨꯝꯕ ꯂꯧꯕ ꯌꯥꯏꯕꯒꯤ ꯃꯅꯝꯁꯤ ꯃꯐꯝ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯋꯪ ꯋꯪ ꯆꯦꯜꯂꯛꯈꯤ꯫ ꯏꯃꯨꯡꯗꯨꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯨꯕꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯒꯦ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯨꯟꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯑꯃꯨꯛ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯃꯥꯡꯈꯩꯗ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ, ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯛꯑꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯗꯨꯁꯨ ꯃꯇꯧ ꯑꯗꯨ ꯈꯪꯉꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯆꯪꯈꯤ, ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯊꯈꯤ꯫ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡ ꯃꯥꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯅꯦꯝ ꯏꯀꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯊꯕꯛꯀ ꯆꯠꯊꯣꯛꯑꯦ, ꯍꯧꯖꯤꯛ ꯃꯥꯁꯨ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡꯕ ꯑꯣꯏꯔꯤ, ꯌꯨꯝ ꯑꯁꯤꯗ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯃꯥ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯕꯤꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯤ ꯅꯦꯅꯥ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯈꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯏꯆꯥꯅꯨꯄꯥꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯃꯗ ꯄꯨꯟꯅ ꯃꯃꯥ ꯃꯆꯥꯁꯤ ꯂꯥꯎ ꯈꯣꯡꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯥꯛꯅ ꯐꯥꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯄ꯭ꯔꯞ ꯆꯪꯉꯒ ꯏꯌꯥꯝꯕꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯂꯥꯛꯍꯜꯂꯨ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤ, ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯅ ꯏꯌꯥꯝꯕꯗꯨꯗ ꯑꯩꯅ ꯈꯔ ꯉꯥꯡ ꯆꯩꯕ ꯇꯧꯔꯨꯕꯗꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯄꯨꯟꯅ ꯊꯣꯔꯛꯇꯨꯅ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫
ꯑꯩꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯌꯥꯝꯕꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯤꯔꯦ, ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯋꯥꯌꯦꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯥꯏꯇꯤꯟ ꯃꯍꯩꯖꯥꯗꯨ ꯁꯤꯖꯤꯟꯅꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯦꯊꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯅꯥꯅꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯥꯊꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯎꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯛꯄ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯅꯥꯕ ꯌꯦꯛꯄ ꯍꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒ ꯁꯤꯡꯅꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯔꯛꯑꯅꯤ, ꯑꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯇꯕꯤ ꯑꯗꯨꯝ ꯊꯝꯃꯒꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯁꯦ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯏꯪꯈꯣꯜ ꯑꯃ ꯌꯥꯝꯅꯁꯨ ꯂꯥꯞꯇꯕꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯌꯨꯝ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯁꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯥꯗ ꯂꯩꯈꯤꯕꯗꯨ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤ ꯈꯪꯅ ꯆꯥꯅꯕꯁꯤꯡꯗ ꯍꯪꯉꯤ ꯍꯥꯏ꯫ ꯑꯩꯁꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯃꯗꯨꯗ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯀꯅꯥꯗꯁꯨ ꯇꯥꯛꯊꯣꯛꯑꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯂꯥꯌꯦꯡꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯅꯥꯕ ꯐꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯀꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯕ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯁꯨ ꯄꯤꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯏꯪꯈꯣꯜ ꯄꯇꯥꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯦꯛ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯈꯤ꯫ ꯏꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯁꯦ ꯊꯦꯡꯅꯕꯗ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫